ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯏꯕꯤꯒꯤ ꯀꯥꯅ ꯑꯇꯩꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤ꯫ ꯊꯣꯏꯕꯤ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤꯁꯨ ꯃꯃꯥꯅ ꯍꯦꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯦ꯫ ꯄꯣꯠ ꯆꯩ ꯄꯨꯝꯕ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩ꯫ ꯔꯨꯝꯒꯤ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯊꯣꯏꯕꯤꯒꯤ ꯐꯃꯨꯡ ꯑꯆꯧꯕ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯎꯏ꯫ ꯅꯥꯀꯜ ꯅꯥꯀꯜꯗ ꯊꯥꯜꯂꯤꯕ ꯕꯦꯠꯁꯥꯏꯠ ꯂꯦꯝ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯏꯪꯅ ꯉꯥꯜꯂꯤ꯫ ꯑꯣꯏꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯐꯛꯂꯥꯡꯗꯨꯃ ꯊꯟꯅ ꯆꯟꯕ ꯎꯄꯨꯗꯨꯁꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯕ ꯎꯏ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯄꯣꯠ ꯆꯩ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯊꯣꯏꯕꯤꯒꯤ ꯀ꯭ꯂꯥꯁ 12ꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ꯫ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ, ꯑꯗꯨꯒ ꯃꯔꯣꯜ ꯅꯥꯏꯅ ꯂꯧꯈꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯤꯖꯤꯛꯁꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯖꯔ ꯖꯔ ꯐꯥꯛꯂꯛꯄꯗ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯈꯦꯜꯂꯩ ꯑꯀꯪꯕ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯂꯧꯈꯠꯂꯤ꯫ ꯏꯪꯅ ꯂꯩꯅꯝ ꯆꯦꯟꯕꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯅꯤ꯫ ꯂꯩꯈꯣꯛꯇ ꯇꯤꯡꯈꯪ ꯄꯥꯟꯕ ꯂꯩꯔꯥꯡꯁꯨ ꯅꯠꯇꯦ, ꯑꯌꯥꯛꯄ ꯃꯆꯨꯅ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯂꯩꯔꯥꯡꯁꯨ ꯅꯠꯇꯦ꯫ ꯊꯣꯠꯅ ꯅꯧꯅ ꯕꯨꯝꯕꯨꯝ ꯂꯥꯎꯅ ꯂꯦꯝꯅ ꯂꯩꯁꯥꯠ ꯇꯝꯖꯕꯤꯅꯤ꯫ ꯂꯩꯔꯥꯡꯂꯛꯇ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯒꯦꯁꯨ ꯅꯤꯡꯖꯗꯦ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯩꯁꯥꯠ ꯇꯝꯕꯒꯤꯁꯨ ꯀꯜꯂꯛꯆꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯂꯥꯏꯒꯤ ꯌꯦꯟꯗꯥꯏꯗ ꯂꯩꯇꯦꯡꯗꯨꯅ ꯃꯄꯨꯒꯤ ꯃꯅꯥꯛ ꯌꯧꯖꯒꯦ, ꯃꯥꯟꯖ ꯃꯥꯒꯤ ꯃꯈꯨꯠꯅ ꯍꯦꯛꯄꯤꯗꯨꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯅꯤꯡꯖꯔꯤꯕꯅꯤ꯫ ꯅꯥꯆꯣꯝ ꯑꯣꯏꯅꯁꯨ ꯁꯦꯝꯕꯤꯗ, ꯂꯥꯏꯒꯤ ꯌꯦꯟꯗꯥꯏꯗꯁꯨ ꯍꯥꯞꯄꯤꯗ, ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯟ ꯆꯟꯗꯨꯅ ꯂꯦꯟꯕꯗꯤ ꯄꯥꯝꯃꯨꯏꯗ ꯂꯩꯔꯥꯡ ꯅꯪꯕꯨ ꯂꯩꯅꯨꯡꯁꯤ꯫ ꯅꯣꯡ ꯆꯣꯠꯂꯨꯕꯒꯤ ꯃꯁꯥꯗꯨ ꯂꯝꯕꯤꯗꯒꯤ ꯍꯛꯊꯤ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯤꯊꯛꯇꯨꯅ ꯃꯁꯥꯗꯨ ꯁꯥꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯅꯣꯡ ꯆꯨꯔꯗꯤ ꯉꯥꯛꯇꯁꯨ ꯊꯨꯞꯄꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ, ꯅꯁꯝꯒꯁꯤ ꯂꯣꯏꯅ ꯆꯣꯜꯂꯒ ꯂꯥꯛꯏꯁꯤꯕꯣ? ꯊꯣꯏꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯕ ꯁꯪꯗꯦ꯫ ꯇꯤꯁꯨ ꯄꯦꯄꯔ ꯕꯣꯛꯁ ꯑꯃ ꯅꯥꯀꯜꯗ ꯊꯝꯂꯤꯕꯗꯨ ꯂꯣꯏꯒꯗꯧꯔꯦ꯫ ꯃꯅꯥꯇꯣꯟ ꯃꯍꯤ ꯆꯦꯟꯕꯗꯨ ꯁꯦꯟꯅꯕꯗ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯁꯝꯗꯨ ꯍꯥꯠꯅ ꯍꯥꯠꯅ ꯃꯈꯥ ꯇꯥꯏ꯫ ꯏꯕꯨꯡꯉꯣ ꯂꯟꯆꯥꯁꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤꯅꯦ ꯑꯩꯅ ꯎꯈꯤꯕꯗ꯫ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯆꯠꯂꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯣꯡ ꯃꯔꯛꯇ ꯁꯥꯟꯅꯔꯒ ꯂꯩꯔꯨꯔꯕ꯭ꯔꯣ? ꯂꯥꯏ ꯇꯤꯟꯒꯤ ꯃꯐꯝꯅꯤ, ꯐꯩ ꯐꯠꯇꯦꯒ ꯑꯃꯇ ꯈꯪꯗꯈꯩ ꯅꯣꯏꯕꯣ? ꯁꯥꯟꯅꯗꯤꯌꯦ ꯃꯥ, ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯉꯤꯉꯩꯗ ꯅꯣꯡ ꯈꯪꯆꯨ ꯆꯨꯁꯤꯜꯂꯛꯏꯅꯦ꯫ ꯅꯣꯡ ꯃꯪꯕꯒ ꯑꯝꯇ ꯈꯪꯍꯧꯗꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯤꯗꯤꯕ꯫ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯁꯨꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯍꯟꯖꯤꯜꯂꯛꯈꯤꯕꯗꯨ ꯎꯍꯧꯕꯒꯤ ꯇꯞꯅ ꯇꯞꯅ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯃꯁꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯐꯤ ꯑꯀꯪꯕꯒ ꯍꯣꯡꯂꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏꯌꯦꯕꯣ꯫ ꯅꯅꯥꯇꯣꯟꯗꯨꯁꯨ ꯂꯣꯏꯅ ꯉꯥꯡꯉꯤꯅꯦ ꯇꯧꯔꯤꯗꯣ, ꯂꯣꯛ ꯊꯨꯡꯕ ꯇꯥꯔꯦꯅꯦ꯫ ꯊꯣꯏꯕꯤ ꯍꯛꯊꯤ ꯈꯟꯕ ꯂꯦꯞꯇꯦ, ꯄꯨꯡꯉꯥꯡ ꯉꯥꯡꯂꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ꯫ ꯅꯀꯣꯛ ꯆꯤꯛꯄ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏꯌꯦꯕꯣ, ꯈꯔ ꯈꯔ ꯆꯤꯛ꯫ ꯏꯕꯦꯝꯆꯧꯕꯤ, ꯑꯩꯒꯤ ꯑꯝꯕꯥꯔꯤ ꯃꯊꯛꯇ ꯕꯥꯝ ꯂꯩꯍꯧꯕꯅꯤ ꯂꯧꯔꯨꯆꯣ꯫ ꯍꯤꯗꯥꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯀꯣꯛꯁꯦ ꯈꯔꯅꯦ ꯃꯁꯥꯖ ꯇꯧꯕꯅ ꯐꯒꯅꯤ, ꯍꯤꯗꯥꯛ ꯆꯥꯁꯤꯟꯕꯅ ꯐꯔꯣꯏ꯫ ꯑꯕꯣ, ꯌꯥꯔꯅꯤꯌꯦ꯫ ꯍꯩ, ꯅꯥꯗꯅꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯃꯥ ꯂꯩꯃꯁꯨ ꯃꯅꯦꯝꯕꯣꯛꯀꯤ ꯀꯥꯗꯒꯤ ꯕꯥꯝ ꯂꯧꯔꯨꯔꯒ ꯄꯤꯔꯝꯂꯦ, ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯄꯨꯅꯤꯒ ꯆꯥꯛꯈꯨꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯃꯕꯣꯛꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯑꯕꯣ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯍꯪꯉꯨꯅꯦ, ꯀꯔꯤ ꯋꯥꯅꯣ? ꯑꯕꯣ, ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯪꯁꯥꯔꯁꯤꯗ? ꯑꯦ, ꯀꯔꯤ ꯋꯥꯍꯪꯅꯣꯅꯦ ꯑꯗꯨꯕꯣ? ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤꯕꯣ, ꯑꯁꯦꯡꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯣ? ꯂꯩꯔꯝꯃꯣꯏ, ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯕꯣꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯐꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯃꯤꯗꯨꯒꯤ ꯑꯐꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯕꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯦꯕ, ꯑꯩꯅ ꯈꯟꯕꯗꯁꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯪꯉꯤꯕ? ꯃꯤ ꯑꯃꯈꯛꯇꯤ ꯂꯩ ꯊꯃꯣꯏ ꯄꯥꯟꯗꯕ꯫
Kanano adudia isudaga kihan khanghandana tawrakpro miduna tawraktebo migi wadi yam phai yamnasu nungshi babsu yam tai adu thamoi pandaba khaktani kari wano ne nangna ngangi sibo jorol palo haima kadai dagi takheleino mon mana kisina apo lai dagi laurakpani kangla gi thauda katba takheleini mamai bina pibirakpa Pare mon makhasida thamjelo manam nungshibani ai lairuk manung doina hapchin khrage mon makhada thamadi leiman chalaga mana phamung lotion bada soidan langthokhini kangla da chaluba numit ki wari do waroishin laikhidre taning mabau khamso lanchana duma khangsinada pirakhidre thamoi gi mihul masing henba makhai nungthil chuppa loine rubado kana pham khangdre madugi mahut ikaibana mahut sinduna ikai khangdabi lamhenbi taraga tokle wahi matangdi haiba yabani phatte phatmande nungsiba masak khangmande nong chot khebadagi masa ngamdre haiba paudi mamadagi tare adubu kayam kanna ngamdrabanu khara pharabra haibadi hangba phangde nganthoi su Masa ngamludabadugi mathen phana phagatri aduna ayukta tuition cha tawdri thoibi hoida su chatludri numit kharani do thoibi gi nungshibi khyasu happy khidri nupa oiba magi ningi wahai matasu phongdo khidri lancha hojiktada ningamdaba phawre masigi mathakta numit homni mari ni si thoibi gi mawa mapau amata taraktabaga masa ngamdana leire khangbaga ahing thingchilakpada nupi macha mabu ningsinglakpa hengale magi khonjal taninglakpasu nongmagi asum hengale kiyam sathina ngamdraba jan phone tawraga hangsirani ibo igi chuminabadagi nabanina umpamdi thoktabrani jumna sum khara pharabra hangbada kayam kaigani sibo kashu kaidida hira ikthangaloy lancha numidangdo wakhala sum khalambadagi phone do hangdoktuna khudakta call tawsili icham chamna hakjangi phibam hangbabu karigi atokpa khatpa phawriba lancha tumina phamduna leibado masado leifam khangde sumangda thoglaktuna kojat chatuna le phone do ring kuina chal phana kuina paikhalaktabadoda lancha da khumsu khangde uchinna chena kona thangda paikhale hello ibungo lancha phone do mama leimana paikhalakpadoda lancha mamit huishinduna khangi latli tawraga hello inumja thoibi dabo masa khara pharabu numja hoi kharabudi phare lo khara khuba sidane aini yumdagi mapan thokhandrabani oh imanabudi khara phawre na tame nganthoi su khara phare na ichena tamami ni ngasai do hoi nakhoi nganthoi su khara phare school situation su phana kuina lepine nongmani leiragadi tharage bungo nangnane warasu wana khara senabiyu koi bungo hoi numja 12 sida loikradi masana gyan su khara lakjarani da hoi numja hek phabaga adam thabiro hoi adade ayamuk thamagi numja phare thamjaro mama na phone do hek thamkibaga thoibi shu mathaktagi kum thare ma ai hangai do kanagi call no ibungo lanchana tawrakpani ne thoibi ingat ngakre tapna kum tharakpadu taha chenthore koi hairino haisa nangdo naba khara pharabra na hangakpa maga chatminaraga nabadu nungaitadana hangjara inida ish nungaitaba kainaga hai tumnaba tawro thengna leiradine lo khurido henjelakani mama suwase hairamlaga pothaba changre thoibi machinda murum sonduna leihawi thamoi pansu pandana ngaitaba sakhangnaba machinda solibado lepte mamai gatu suktoklaga murum solaga magi kada kagre mushi habadi yanindraga naba pharabon hangbiri kaigino thamoi do palo hairadi palano yam ngamme thamoi kukando aigi thamoi basu kai hobiba
nungshib masaksu khanghanbiba aduga kai khangnabi sumuk tahanbiba nungsidraga kaigi aina saubada thembirinoba kaigi aige khutke se pairinoba aige saiga sebo mana kaidobai hugatbirinoba namidang aina waiting leibada mana kaidobai saurinoba si nungsibagi natraba natraga ibu tasengna laknariba haiduro magese aina nungsilaina naraga laikhidradi mapapudu niyunguko lanchasu somda mathanta murum solaga lay nungsipami haibabu irai laini hekta haibasibu kaino aina haigadabu ado manoini hekta hairapasibu kai matongno sibu adusu wakhalda leiba loinama mate heklotana loina hairapa mayam mamangduda thangoi pibi yade ningai hekta tawrapu mai khakta leiba kanda nungna tapna sanagadabu warisida ningai tawraga wabi tabu makai hekta kapthore madam khara leiraga hairagena khallaga sidi koina leiba yaroidore manghok themalida thoibi nangse nangna manghok thiba helingai aibusu nangi nungsibana angauba haibadu oihengadore hakchangna lamna leinarabasu wakhal pukningdi manak nakna leinari wakhalda hairibu wahaisingdo amana amatana bagom thamoi anidi wari shanari masadi khangjada thoibi phamungda heptuna lei wakhaldasu mathanta sonjai tamala tasengna nungsibadang hauba misakto ayoi gadawre nangna wahai amata haibidrabasu aigi nungsibi kya nangna habidrabasu nangma nungsibagi mayengse taro haiba yade hena dum thamoise imai chona nungsiba phawi thabalna ka phabaga lancha sumang matonda leptuna makunna pocket humjillaga thabal mabu yengduna le wakhaldasu thoibina karino ama nasol pikna hairakpagum phawi ingna menna ngaliba thabal mana thamoigi mapawado nupi macha magi manakta puzaki sanumatagum tamli thamoigi mapaw khara thoibe thamoi shimarol thokte haina nangna training labasu junbal sisu nungshi wahi amata haiba haite haina nangna khallabasu thamoi sidi ngaubu oirabani isana lonsinjaba thamoigi thongse isana hangdoktuna nanakta chatningba phawri ngasidi nangbu udabada nangi khonjal tadabada leitapamsu khanglaktre ngasidi masibu nangi karamba mayai aigi thamoida chongliba nungshimi halasina wakhalda leiriba nangi nungshimami asina nungshimiyai oirabadi thamala nungsimayai se sizinaraga nangbu aigi oirage nangi nungsibado ningonda pibiroba tamola ningai tawraga lauge khaliba aigi thamoisa nanakta leikibadi kuirabani nangna mangam thibi oibana nangi thamai thongjal lepliba ise nangna ubidaba khaktani thoibi asidi thabal nangsu aduki matik hainingai leitana phajai thabal nangbu uraga aigi pukningshu nungsibana nangon hale aigi wakhalnara natraga thabal nangna magi kari mapau purakbanu inakta suk ingna mingna nganbade junbal yauba ngamdraba aigi wa aigi pukningi wa murul thokdraba aigi thamoi sina magi maphamda haininglibase thabal nangna khara tambiramu aigi mapau soidana ngairaga leiramgani aigi lam henbida manakta chattuna tambiramu thamoi se manakta laikre haina amukta tambiramu thamoi anina sanariba warido wakhal manadi khangjaba natte hapta amasuna wakshu phaunadabaduda enchana tumina laisin kibagum mapukningda khali thoibiri thawaido kharadi nungai jadri ikaibasu phawre sum khalluraga lanchasu thoibibu uraktaba numit masang yamshilakbasida masadu karino ama iwat watpagum ningi jari chapam khangde tumle tumpham khangde lairik parasu concentrate tawba ngamlaktre tasengna numit aduda thoibigi nungsibi khya chinna thokna haplamlagadi asuk yaungnasu pukningdo langtaknaramloi adubu lancha tasengna pukningdo nungaifam ama irei leite numit khara leiraga
ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯦꯡꯅꯔꯨꯗꯕꯒꯤ ꯕꯁ ꯃꯅꯨꯡꯗꯒꯤ ꯍꯧꯔꯦ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯕꯁ ꯃꯅꯨꯡꯗ ꯈꯛꯇ ꯅꯠꯇꯦ ꯀ꯭ꯂꯥꯁꯔꯨꯝꯗꯁꯨ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯁ꯭ꯀꯨꯜ ꯀꯨꯏꯅ ꯀꯥꯔꯨꯗꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯀꯦ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯦ ꯈꯟꯕꯤꯕ ꯅꯠꯇꯦ ꯑꯅꯤꯃꯛꯇꯣ ꯃꯁꯥ ꯉꯝꯗꯅ ꯐꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯅꯔꯨꯕꯅꯤ ꯑꯅꯤꯃꯛ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯃꯥꯂꯦꯝ ꯀꯣꯏꯔꯨꯕ ꯃꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯒꯦꯠꯀꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯟꯊꯣꯏꯕꯨ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯆꯠꯂꯝꯕꯗꯨ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯆꯦꯡꯉꯦꯂꯦ ꯎꯗꯕ ꯀꯨꯏꯔꯦ ꯏꯆꯟꯗꯤ ꯂꯩꯁꯥꯕꯤ ꯄꯨꯔꯥ ꯐꯥꯔꯝꯃꯦꯅꯦ ꯇꯩꯁꯤꯗꯤ ꯆꯦꯁꯨ ꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯦ ꯏꯁ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯅꯪ ꯎꯕꯗꯨꯗ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯀꯧꯔꯛꯏꯅꯤ ꯑꯍꯣꯏ ꯆꯦ ꯌꯨꯝ ꯍꯜꯂꯗꯣꯏꯔꯣ ꯍꯜꯂꯗꯣꯏꯅꯤ ꯆꯦ ꯀꯔꯤꯗ ꯍꯟꯗꯣꯏꯕ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯀꯨꯜ ꯕꯁꯇ ꯍꯟꯕꯅꯤ ꯉꯁꯤꯗꯤ ꯕꯁꯇꯣ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣꯇꯣꯗ ꯍꯟꯗꯣꯏꯅꯤ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯂꯥꯛ ꯃꯥꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯆꯦ ꯂꯩꯔꯁꯨ ꯌꯥꯔꯅꯤꯌꯦ ꯌꯥꯔꯣꯏ ꯇꯣꯏꯅ ꯎꯅꯕꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇꯪ ꯎꯅꯕꯁꯤꯗ ꯅꯣꯏꯕꯥꯅꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯣ ꯌꯥꯔꯅꯤꯌꯦ ꯆꯦ ꯌꯥꯗꯦ ꯅꯪ ꯊꯦꯡꯅꯔꯒ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯊꯣꯏꯕꯤꯒ ꯉꯥꯟꯊꯣꯏꯒꯗꯨ ꯏꯪꯉꯦ ꯂꯩꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤ ꯁꯤꯁꯤꯡꯁꯤꯅ ꯅꯣꯏꯕꯥꯅꯤꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯕꯦꯒꯁꯤꯅ ꯅꯣꯏ ꯇꯥꯃꯣꯒꯤ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯇꯥꯃꯣꯅ ꯈꯪꯕ ꯅꯠꯇ꯭ꯔꯗꯤ ꯄꯣꯠ ꯂꯧꯋꯦꯅ ꯁꯥꯎꯅꯤꯌꯦ ꯆꯦ ꯁꯥꯎꯔꯣꯏꯌꯦ ꯑꯩꯅ ꯂꯩꯔꯛꯄꯅꯦꯅ ꯍꯥꯏꯌꯨ ꯑꯗꯨꯝ ꯑꯩ ꯌꯨꯝꯗ ꯊꯣꯛꯂꯛꯏ ꯍꯥꯏꯕ ꯅꯣꯏ ꯇꯥꯃꯣ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯩ ꯂꯟꯆꯥꯗꯁꯨ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯈꯤꯕꯅꯦꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯇꯥꯃꯣꯅ ꯉꯥꯡꯉꯔꯣꯏꯀꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯪꯉꯦ ꯂꯩꯅ ꯌꯥꯝ ꯍꯔꯥꯎꯅ ꯇꯧꯔꯦ ꯑꯅꯤꯗꯣ ꯑꯆꯥꯄꯣꯠ ꯈꯥꯎ ꯑꯆꯧꯕ ꯑꯅꯤꯗꯣ ꯑꯃꯃꯝ ꯌꯥꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯇꯥꯃꯣꯂꯟꯒꯤ ꯃꯃꯥꯟꯅꯕꯤꯔꯣ ꯃꯥꯅꯦ ꯇꯥꯃꯣꯒ ꯀꯣꯂꯦꯖꯇ ꯇꯤꯟꯅꯈꯤꯕꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩꯅꯤ ꯅꯣꯏ ꯃꯥ ꯍꯣꯏ ꯑꯗꯥꯏꯋꯥꯏꯗ ꯑꯣꯏꯕꯅꯤ ꯑꯣ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯒꯅꯨ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯀꯩꯅꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛꯀꯤ ꯆꯤꯆꯦꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯀꯣꯏꯅꯔꯝꯕ꯭ꯔꯣ ꯈꯪꯗꯦꯉꯣ ꯑꯁꯦꯡꯕꯕꯨꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯃꯦꯁꯦꯖꯀ ꯌꯥꯝ ꯊꯥꯅꯔꯝꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯤꯆꯦꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯧꯕꯁꯨ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯒꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯗꯨꯝ ꯂꯩꯅꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯂꯟꯆꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯥꯕꯤꯔꯛꯄꯁꯨ ꯅꯠꯇꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯟꯆꯥꯒꯤ ꯈꯪꯅꯕ ꯂꯩꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯍꯣꯏ ꯀꯥꯏꯗꯦꯗ ꯇꯥꯃꯣꯅ ꯄꯥꯝꯕ ꯃꯤꯁꯛ ꯂꯩꯔꯒꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯁꯥꯟꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯟꯅꯗꯕꯁꯨ ꯃꯥꯜꯂꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯅꯕꯅꯤꯅ ꯃꯔꯛꯇ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯒꯅꯤꯗ ꯋꯥꯈꯜ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯇꯥꯃꯣꯂꯟꯒꯤ ꯁ꯭ꯇꯗꯤꯗ ꯗꯤꯁꯇꯔꯕ ꯇꯧꯅꯔꯣꯏꯁꯤ ꯀꯥꯏꯅꯒ ꯍꯥꯏꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯅꯪ ꯀꯣꯟꯅ ꯈꯪꯉꯒ ꯊꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯄꯥꯝꯕ ꯁꯛꯇꯥꯗꯤ ꯅꯠꯇꯦꯁꯦ ꯃꯁꯝꯒꯗꯨ ꯎꯔꯦꯗꯅ ꯌꯦꯜꯂꯣꯒ ꯁꯪꯉꯒ ꯆꯨꯖꯥꯛꯄ ꯃꯥꯜꯂꯤꯗꯣ ꯏꯃꯥꯕꯣꯛꯅ ꯄꯥꯝꯃꯁꯨ ꯄꯥꯝꯗ꯭ꯔꯁꯨ ꯇꯥꯃꯣꯂꯟꯅꯗꯤ ꯅꯨꯡꯁꯤꯔꯝꯅꯤꯗꯅ ꯈꯪꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯀꯣꯏꯅꯔꯝꯗꯕꯁꯨ ꯌꯥꯏꯍꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯊꯣꯏꯕꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯇꯥꯃꯣꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯑꯩꯕꯨ ꯊꯝꯃꯣꯏ ꯌꯥꯝ ꯄꯤꯛꯄ ꯃꯤꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯉꯣ ꯊꯣꯏꯕꯤ ꯑꯩ ꯇꯥꯃꯣꯗ ꯑꯃꯨꯛꯀ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯨꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯗ꯭ꯔꯦ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯇꯥꯃꯣꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦꯗ ꯑꯗꯣ ꯅꯨꯡꯁꯤ ꯂꯩꯅꯥꯒꯗꯤ ꯅꯥꯔꯒ ꯂꯩꯅꯨꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥ ꯑꯐꯕ ꯃꯌꯥꯝ ꯂꯩꯕꯅꯤ ꯕꯣꯔꯤꯁꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯌꯦꯡꯉꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯅꯔꯒꯨꯝꯁꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯅꯪꯒꯤꯁꯨ ꯈꯔ ꯄꯨꯈꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯤꯅ ꯄꯤꯔꯛꯄꯩꯔꯣ ꯅꯠꯇꯦ ꯑꯩ ꯆꯥꯅꯤꯡꯗ ꯇꯧꯕꯅꯤ ꯅꯥꯕ ꯐꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯌꯦ
ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯅꯣꯏ ꯇꯥꯃꯣꯗ ꯂꯣꯏꯅ ꯄꯤꯗ꯭ꯔꯣ? ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯛꯄꯅꯤꯅ. ꯉꯥꯟꯊꯣꯏꯅ ꯑꯆꯥꯄꯣꯠ ꯈꯥꯎ ꯑꯆꯧꯕ ꯑꯅꯤ ꯀꯣꯜꯂꯒ ꯂꯥꯛꯄꯗꯨꯗ ꯃꯃꯥꯅ, "ꯏ, ꯀꯩꯅꯣ ꯄꯥꯏꯔꯛꯏ ꯃꯌꯥꯝꯗꯨꯗꯤ?" "ꯃꯤꯅ ꯄꯤꯔꯛꯏꯅꯦ." "ꯀꯅꯥꯅ?" "ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯌꯥꯗ ꯊꯦꯡꯅꯩꯌꯦ. ꯃꯥꯅ ꯄꯤꯔꯛꯄ. ꯁꯤꯅ ꯑꯩꯒ ꯊꯣꯏꯕꯤꯒ, ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯥꯃꯣꯒꯤꯅꯦꯌꯦ." ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯂꯟꯆꯥꯁꯨ ꯍꯪꯂꯛꯏ, "ꯀꯅꯥꯅ ꯄꯤꯔꯛꯏꯕ?" "ꯆꯦ ꯏꯉꯦꯂꯩꯅ." "ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥꯒ ꯊꯦꯡꯅꯔꯤꯕ?" "ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯒꯦꯠꯇ ꯂꯩꯔꯝꯃꯤ. ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦꯅ ꯍꯥꯏ. ꯑꯩꯁꯨ ꯈꯪꯗꯦ." "ꯀꯩꯗꯧꯕꯩ ꯑꯆꯥꯄꯣꯠ ꯂꯩꯍꯜꯂꯤꯅꯣ?" "ꯑꯩꯅ ꯂꯩꯕꯤꯌꯣ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ. ꯃꯥꯅ ꯅꯝꯗꯅ ꯂꯩꯔꯝꯃꯤꯅꯦ. ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯌꯥꯔꯣꯏꯅ ꯍꯥꯏꯖꯕꯅꯤ. ꯊꯣꯏꯕꯤ ꯏꯕꯥꯅꯤꯁꯨ ꯌꯥꯝ ꯇꯟꯇꯅ ꯄꯨꯔꯛꯏꯖꯥꯅꯤ." "ꯌꯥꯔꯦ ꯌꯥꯔꯦ. ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯄꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ. ꯅꯃꯥꯟꯅꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄꯕꯨ ꯂꯧꯁꯤꯜꯂꯨꯅꯤ ꯅꯪꯃꯁꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯟꯆꯥ ꯃꯃꯥꯅ ꯉꯥꯡꯂꯝꯂꯤꯕꯗꯣ ꯏꯍꯥ ꯍꯔꯥꯎꯅ ꯈꯨꯝꯂꯛꯇꯦ. "ꯅꯣꯏ ꯆꯥꯖꯔꯣ. ꯑꯩ ꯆꯥꯅꯤꯡꯗꯦ." "ꯑꯁ, ꯊꯣꯏꯕꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏ. ꯑꯩ ꯏꯇꯣꯝꯇ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯆꯥꯔꯗꯤ ꯊꯥ ꯑꯃ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏꯌꯦ." "ꯊꯣꯏꯕꯤꯗꯤ ꯀꯩꯒꯤ ꯆꯥꯅꯤꯡꯗ꯭ꯔꯤꯕ?" "ꯍꯣ, ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄꯒꯤ." "ꯀꯔꯤ? ꯑꯩꯒꯤ ꯅꯨꯄꯤ ꯑꯕ?" "ꯅꯠꯇ꯭ꯔꯣ? ꯆꯦ ꯏꯉꯦꯂꯩꯗꯣ ꯊꯥꯏꯅ ꯇꯥꯃꯣꯒ ꯃꯦꯁꯦꯁꯀ ꯃꯌꯥꯝ ꯑꯃ ꯊꯥꯅꯔꯝꯃꯤꯗꯨꯗꯤ." "ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯒꯦ?" "ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯁꯨ. ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯇꯥꯃꯣꯅ ꯁꯥꯎꯅꯤ ꯍꯥꯏꯕꯗ ꯃꯥ ꯍꯥꯏꯅꯒꯦꯅ ꯍꯥꯏꯔꯦ. ꯑꯗꯨꯒ ꯇꯥꯃꯣꯒꯤ ꯅꯝꯕꯔ ꯂꯩꯅꯕꯩ ꯅꯠꯇ꯭ꯔꯣ?" "ꯑꯉꯥꯡ ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨꯀꯣ ꯅꯪ." "ꯊꯣꯏꯕꯤꯅ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯒ ꯃꯁꯛꯁꯨ ꯀꯩꯁꯨ ꯐꯖꯗꯕ ꯅꯨꯄꯤꯗꯨꯗꯗꯤ ꯅꯨꯡꯁꯤ ꯃꯥꯜꯂꯤꯅꯦ." "ꯃꯁꯤ ꯉꯁꯤ ꯌꯦꯡꯉꯨꯅꯦꯁꯦ." "ꯊꯣꯏꯕꯤꯗꯣ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯇꯥꯃꯣ. ꯇꯨꯏꯁꯟꯒ ꯑꯝꯇ ꯂꯥꯛꯇꯧ ꯃꯥꯟꯗꯦ." "ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯜꯂꯝꯃꯅꯤ ꯈꯪꯉꯤ." "ꯑꯩ ꯀꯩꯁꯨ ꯂꯤꯖꯗꯦꯀꯣ. ꯊꯣꯏꯕꯤꯅ ꯀꯅꯥꯅꯣ ꯍꯪꯉꯛꯄꯗꯨꯗ ꯁꯨꯝ ꯈꯔ ꯍꯥꯏꯕꯩ ꯋꯥꯅꯤ." ꯉꯥꯟꯊꯣꯏꯗꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯟꯆꯥ ꯃꯊꯥ ꯁꯥꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. "ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯩꯄꯥꯁꯨ ꯌꯥꯝ ꯁꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯅꯤ ꯇꯧꯔꯤꯁꯦ. ꯊꯣꯏꯕꯤꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯧꯒꯟꯕꯒ ꯊꯦꯝꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯅꯤ ꯇꯧꯔꯤꯁꯦ." "ꯊꯣꯏꯕꯤ." ꯃꯟꯗꯣꯝꯆꯥ ꯄꯨꯅꯤꯅ ꯊꯣꯡꯖꯜꯂꯒꯤ ꯀꯧꯔꯛꯄꯅꯤ. ꯊꯣꯏꯕꯤ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯅꯤ. ꯄꯨꯅꯤ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ. "ꯏꯃꯥꯆꯥ, ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" "ꯇꯨꯝꯃꯗꯣꯏꯅꯤ ꯏꯃꯥꯆꯥ." "ꯍꯩꯃꯥ, ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯅ ꯂꯩꯔꯕꯣ?" "ꯁꯨꯝ ꯃꯌꯥꯝꯁꯦ ꯌꯦꯡꯉꯝꯕꯅꯤ ꯏꯃꯥꯆꯥ. ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤꯕꯅ ꯐꯔꯕꯅꯤ ꯇꯧꯔꯤꯁꯦ." "ꯁꯨꯝ ꯂꯩꯖꯁꯅꯨꯗ." "ꯐꯔꯦ ꯐꯔꯦ, ꯉꯟꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ." "ꯍꯣꯏ ꯏꯃꯥꯆꯥ." ꯄꯨꯅꯤ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯁꯨ ꯂꯦꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯅꯣꯠꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯩꯃꯟ ꯆꯜꯂꯕ ꯇꯈꯦꯜꯂꯩ ꯑꯀꯪꯕꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯇꯦꯕꯜꯗ ꯉꯥꯊꯗꯨꯅ ꯂꯩ. ꯑꯉꯥꯎꯊꯤꯕꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯃꯣꯏꯁꯦꯅ ꯅꯤꯖꯈꯤꯕꯅꯤ. ꯏꯊꯥꯅꯨꯡꯗꯒꯤ ꯄꯨꯝꯅꯃꯛ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕꯁꯤꯁꯨ ꯃꯄꯨ ꯅꯪꯒꯤ ꯀꯔꯝꯕ ꯀꯨꯝꯍꯩꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯦꯜꯂꯤꯕꯁꯦ ꯃꯄꯨ ꯅꯪꯒꯤ ꯀꯔꯝꯕ ꯀꯨꯝꯍꯩ ꯋꯥꯠꯂꯤꯕꯒꯦ?"